Indo-Myanmar border town Oriba Moreh Kuki Militants Chingnaba Singna Landarakpada Moreh Police Station gi SGPO Chingtham Anand Kumar Laikhidrei. Impact News Fangwa Pauda Kuki Militants Chingnaba Singna Sniper Rifle dagi Kaplak Pamaruna SGPO Anand Sokpadagi Laikanaba Ngamdana Laikhidabani Hairi. Pawasana Makada na Thodo Sing Asi Ayukpung Mapan Makhairom Taba Matamda Moreh Ward number 7 da Laiba Eastern Science School ground da Tokibani SGPO Chingtham Anand na Luchingba Police Team Amana ground naduda helipad sembagi thabak yengsilingaida Kuki Militants Chingnaba Singna Landarakhi Landarak paduda SGPO Anand gi mabukta nongmai maruna panduna sokpadagi Moreh PIC da khudakta pukhatuna laikanakhi adubu laikanaba ngamdana pung tara taba duaida laikhidabani hairi Taudo si matung da state amadi Central Force ki apunba team amana thibu humbagi thabak akan bamong da chathari Operation Chathana Moreh gi mafam anirom da Combined Force ka Kuki Militants Chingnaba Singa nongmai kapnari Laikhidraba Anand gi thawa yaudraba hakchang Imphal da purakhrei Police ki akan ba section thaurang amaga loinana SGPO Chingtham Anand Kumar gi thawa yaudraba hakchang ado Moreh dagi helicopter amana Imphal International Airport tamna puraklaba matungda ambulance amada Porompa Janim Smoke tamna purakhrei DIG Rents 1 and Herojit Maitei, IGP Intelligence K. Kabib, Imphal East District SP Dr. S. Bomcha, Imphal West District SP K. Trimayum Sivakanta Yauna Police ki Makok Thongpa Official Amadi, Personnel Sing Janim Smokta, Laktuna, Laikhidraba Anand ki Yum ki Miyoi Singa Unaki. Laikhidraba SGPO Anand ki Mafam da State ki Thakda Ikai Kumnaba Utpagi Thoram Ama, Nungthil Pung Ahum Taba Matamda Ahanba Manipur Rifles Complex da Pangthokani.